ꯀꯛꯆꯤꯡ ꯕꯦꯁꯤꯛ ꯒ꯭ꯔꯥꯎꯟꯗ ꯆꯍꯤ 10ꯔꯣꯝꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯕꯥꯏꯜ ꯐꯣꯔꯦꯟꯁꯤꯛ ꯌꯨꯅꯤꯠ ꯊꯧꯕꯥꯜꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯀꯝꯗꯧꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯗꯣꯛꯇꯔ ꯐꯨꯔꯝꯕꯒꯤ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯔꯤꯝꯁꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯅꯍꯥꯟ ꯕꯥꯃꯣꯟ ꯀꯝꯄꯨꯗꯒꯤ ꯁꯟꯖꯣꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨ ꯐꯦꯃꯤꯂꯤ ꯁꯥꯏꯠꯀꯤ ꯑꯃ ꯌꯥꯎꯔꯒ ꯖꯦꯅꯤꯝꯁꯇ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯔꯝꯗꯥꯏꯗ ꯐꯦꯃꯤꯂꯤ ꯁꯥꯏꯠꯀꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯐꯦꯃꯤꯂꯤꯅ ꯄꯦꯟꯗꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯗꯣꯛꯇꯔꯁꯤꯡ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯒꯗꯕꯅꯤ꯫ ꯀꯦꯁꯤꯄꯤ ꯇꯥꯏꯕꯪꯉꯥꯟꯕ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ꯫ IMD ꯀꯨꯀꯤ ꯅꯨꯄꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯍꯥꯏ ꯀꯣꯔꯠꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯈꯪꯍꯜꯂꯛꯎ ꯀꯣꯔꯠ ꯏꯔꯤꯟ ꯇꯨꯔꯦꯜ ꯑꯃꯗꯤ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯐꯤꯚꯝꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯕꯤꯌꯨ꯫ ꯁꯦꯛꯃꯨꯔꯨꯟ ꯃꯣꯕꯥꯏꯜꯗ ꯄꯣꯔꯟ ꯄꯤꯛꯆꯔ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯊꯧꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯤ ꯑꯃ ꯇꯛꯇꯨꯅ ꯁꯤꯕꯒꯤ ꯃꯔꯥꯜꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯀꯣꯔꯠꯅ ꯆꯍꯤ 10ꯒꯤ ꯖꯦꯜꯗ ꯂꯩꯅꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯂꯨꯠ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯔꯒ GST ꯔꯦꯁꯅꯦꯂꯥꯏꯖ ꯇꯧꯔꯛꯄꯅꯤ꯫ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ PMꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯂꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯂꯥꯎꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯣꯐꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯊꯣꯡ ꯊꯤꯡꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨꯃꯛꯀꯤ ꯋꯥꯔꯟ ꯔꯦꯀꯣꯔꯗ ꯑꯣꯏꯒꯅꯤ꯫ ꯈꯣꯡꯐꯝ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯔꯦꯗ ꯃꯥꯔꯇꯤꯗꯣꯝꯒꯤ ꯄꯣꯁꯇ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯝꯕꯣꯟꯒꯤ ꯑꯦꯝꯕꯨꯁꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯔꯠꯇꯨꯅ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯑꯋꯥꯡ ꯈꯨꯅꯧ ꯑꯦꯔꯤꯌꯥꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯔꯛꯄ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯆꯤꯡꯊꯛꯇꯒꯤ ꯅꯨꯡ ꯂꯪꯊꯔꯛꯄꯗ ꯇ꯭ꯔꯛ ꯒꯥꯔꯤ ꯈꯔ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯌꯥꯝꯅ ꯔꯤꯝꯁꯄꯨ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒꯅꯤ꯫ ꯗꯣꯛꯇꯔꯁꯤꯡ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤ ꯄ꯭ꯔꯣꯐꯦꯁꯔ G. ꯁꯨꯅꯤꯜꯀꯨꯃꯥꯔ ꯁꯔꯃ ꯗꯥꯏꯔꯦꯛꯇꯔ ꯏꯁꯤꯡ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ MD ꯑꯁꯥꯇꯨꯜꯂꯥ SDRFꯅ ꯊꯕꯛ ꯍꯥꯞꯅꯕ MLA ꯁꯦꯛꯃꯨꯔꯨꯟ ꯍꯥꯁꯟꯅ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯖꯈ꯭ꯔꯦ꯫